Churasanpur Aizol lambi da landslide thokpadagi lambi faunadre Churasanpur ising isau mayoknare haukiba numit kharni asida nonglip tana tabana maram orga Churasanpur district ki oina khwaidagi maru iba lambi amu oiba Churasanpur Aizol lambi landslide thokpadagi faunakidre Churasanpur ising isau mayoknare pawasina makhatana hairibana Churasanpur district amasung Mizoram gi Aizol da faunariba national highway number 102 Bikuite road ta singning khaibana maram orga lambi asi faunakidabani haukiba numit kharni ki mamangdagi nonglip tana subana maram orga lambi paring asige tongan mafam kaya da landslide thoktuna gari kaya panduna leiri Churasanpur district ki oina de lambi asi natana mapandagi pochi pusilakpa lambi amata leite lambi asi makhoi landslide ama oina leiribani lambi paring asida leiba sinjual amasung kwangin gi marakta ma aduna sinjol amasung khwangan gi marakta khwaidigi chawba landslide thokpadagi lambi asi fauna bangamdana leiribani aduma ko lambi asi makhata na fauna bayana ba sengdokpagi thabukta mateng pangbini bu guite road chief association gi makedegi NIS DCL da kangan kre panbe yabadi numit kharni gi mamang state asida nonglep tana sukhipana maram arga tongan mafam mawdragum doi singling khaibagi thodok sing thokibani Imphal Dimapur lambi gi oina Nagaland gi Kohima district manung channa leiba Pheswa village ke mapada meter yankai rom sangba lambi gi saruk amaning khaikibadagi lambi asi faunadre lambi asi gi hojik oiba Fibam state adugi deputy chief minister TR Jeliong na haktheng na satuna yengsin kre loina TR Jeliang na lambi asi athubu matam da semjin na pamari leina basing da aiba serol thaduna kangan kre chief minister nephew rogi makidegi su ministry of road transport aiba serol thaduna alternative route ama semna su proposal thakre adubu lambi asi da light vehicle singi oina di district authority na one way route ama thaba hore hairi amarom de state asi da hojik thokliba isa wasina maram oiraga mioi la amaga lising humpu mari sanipan maudraga tarit saithin phangle mioi mari na sok open nangkre mioi amana laikhidre yum lising kuntraga manga samaga yankhaiga humdoina mangata thokle isa wasina yumda yokpa sasan humpuga mari laikhidre mioi lising ahumga samapan taraga tare safaga da humsing do hungdokre hawjik pawba ke oina relief camp humdraga tarit hangdokpaga loina medical relief camp mari hangdokre lawfam hector marfu nithoi point 79 isang sokhan kibaga loina infrastructure yankhaiga nithoi amanga ta thokre isa wasiga loina amang ata thokre isa wasiga loina tongan mafam samag ani da singning khaibagi thodok thokre amarom de isa asida awaba taraba sing mating pangnaba center dagi NDRF Air Force Navy amasung army tharakpa hokre North East ising isang sikiba mioi sing masing nifuga mari sukre nonglep tan tabana maram oirga North East hojik phawda ising isaw amasung landslide sikiba mi gi masing nifuga mari yokre official oiba report ama da hairibana Assam da ising isaw amasung landslide sikiba mising asi taraga tare ni aduga Arunachal Pradesh tana taraga nithoi Meghalaya da taruk Mizoram da manga Tripura da ani Manipur amasung Nagaland da amumumni Assam State Disaster Management Authority gi report hairibana state adugi tongan ba district kunga mathoi da isaw mayokna badagi mioi lakh 6.5 isaugi awaba mayoknare Arunachal Pradesh district 26 ki khungang chamaga yankhai tarukta isau mayoknari hojik phawda isau asina yum chamaga humdra manga ta thokre lambi yankhai power line taraga taruk water supply kunga manga amasung school ani amanga ta thokre Mizoram gi oina hojik phawda tongan be district tarete landslide chamaga yankhai gi nithoi thokre yum chamaga yankhai nithoi amang thokre state asida gi district taraga mathoi de landslide chani gi mapan thoki Meghalaya Tripura amasung Nagaland gi oina de hojik ising isau gi phibam phagatle amarom de state asigi oina su nong tabagi chang hanthaki bana turel gi imai ayam bahan tharakle Imphal turen gi oina ngasi ayuk pung tarukta minuthong da leiba record ki matung inna meter sadret ka marfu ga manga 0.35 oiram badu ayuk pung tara da meter sadret ka marfu manga 0.3 ka manga da hanthare iril turen gi oina ayuk pung tarukta ising imai gi chang asi meter sadret ka marfu ga mari dasmik amma oiram badu ayuk pung tara da Sadret marfu humdoi dasmik mapanda hanthare nambul turen gi oina ayuk pung tarukta meter sadret ka marfu mathoi point nifuga taret oiram badu ayuk pung tara da meter sadret ka marfu mathoi dasmik nifuga nithoi da hanthakre Arambai tengkol sel gi mateng pikre nonglep tana tabana maram oirga Manipur gi maru oiba turel sing pathoktuna amasung kaidana yum tekpa yauna lantum kaya mang takpa tana tana mioi kaya thokpa yadana lerekpa sing Manipur gi tongan balup lekai gi club organization maru oina Arambai tengkol loi sing na mafam sin batuna satuna lantum kan bayang no mioi kaya gi punsi kan bata sobat hodang lori ba adubi kai khumna ba masung pukning thogat po oina United Women Development Organization Bisnupur district na QRT Bisnupur Arambai tengkol da angam basel gi mating oina lupa lising manga asi khusin nakre hairi Imphal Dimapur lambi de pandana leiriba gari sing tholak na ba bypass road semba gi thabuk hore
नोंगलेप्तन ताबना मरम ओरग इम्फाल दिमापुर लंबी की मनुंग चनबा नागालैंड की कोहिमा डिस्ट्रिक्ट की फेसम द सिंग निंखाइबदगी लंबी तटखेदुना मालपुरगा इम्फाल तमना थोलकपा गरी कया पंदुना लेरिबसिंग अदु इम्फाल योरकपा ngamnabagi damakta bypass road sembagi thabuk manipuri driver association na luchingduna paikhatpa hokre bypass road sembagi thabuk adu manipuri driver association da saminariba sanapati district truck owner association sanapati district truck driver union amadi manipuri gorkha motor workers welfare union gi kusamna na paikhatpani bypass road adu semna bagi damakta ngasi excavator ama recovery ben ama amadi pungkun mari chupna mathau tawgada ambulance home manipuri driver association sekmaida leiba office mamang dagi association asiga satminariba association sing amadi union gi music da sinakre nauna semgadariba bypass road asi kohimagi Kidimi road tagi laglaga mau amasung tadubi tarakadabani masigi asangban kilometer kunga mangarumni panbe abadi mamang tha me kuntra ka mathoi gi ayuk tagi singning khaibadi gi lambi asi tatuna lakibani hawjik pawada lambi asi mari leinaba authority singna samjin bagi mamitadri lamdi semjin ba haunaba JCB amasung ambulance kusin nakibagi thorum adu ka mari leina manipuri drivers association gi general secretary Khetri mem sanjoina hai kibada imphal jiri lambi amasung imphal dimapur lambi ani da singni khaibana maram oiraga manipur da sanglakadaba gari sing sanglakpa ngamdabadagi miyamna nongmada sangdaba yadraba potlam sing phangdabadagi awaba mayoknari ba asi yenglaga bypass road sembagi thabuk asi paikhatpani driver singi yaifanaba leirba union natragna association sing amana amabu hunnaduna leibagi mhuta driver singi yaifanaba thabuk tominasi haina phungdoki amaromda imphal dimapur lambi da landslide thogliba asiga mari lenena lambi asibu semleba NSDSL gi executive director RP Singhan haikibada temporary road ama semba haibasida land acquisition mathau tagani karigumba land acquisition asida land owner sing mapung phaba cooperation pirabadi temporary road sembagi thabuk asi numit 10 gi manungda loisinba ngamgani haina phungdokhi editorial column of Kangla Paudi gi lokhucherke numit kuntrani ge manung de illegal immigrant khantok na khangha lakhiba adu thabuk to onthuku India government na lebak as the NRC sat hanaba thabuk lokhulak pagi manung sana Manipur da thawrang asi sat hanaba khanghalak pa leiriba su state lengak na sat hanba ngamdana leiri Manipur da illegal immigrant sing ne sing isau gumna leptana sangsi lakhiba mi top sing ne yelhumi sing maru eba mitai sing dagi masing hanzel lakhiba gi wathok leiri masina maram oiraga miyam gi mihut sinduna joint committee of inner line permit system JCILPS na lisangsin state asida ILP sat na luhaiba gi leptaba khungin chilakhi miyam gi lepa leitana sangsi lakhiba khongjang adu central government na tabadagi state asida ILP satnabagi ayaba pirakre adubo state lengang na ILP satnabagi satna kanglon sana semdaba amadi ILP satnabagi lokhotpam tokpa thabuk sing lokhotpam ngamdabadagi system asi satnabagi wahan tok leitabaga pangkhakna duna leiri central government na Manipur gi elhumi singi punsi kanjanaba khudol oina pirakhiba ILP amasung mapung phana sat nan bangam dan leiringai serekta lamdam asida NRC sat hanaba thabuk lokhatnaba khanghalakhiba leirabasu thawrang asisu thabuk tok onthok pangam dan leiri handak India government gi maikai degi Manipur gi illegal immigrants sing numit kuntrani gi manung dama sak khangduknaba khanghalakpa leikre central government gi maikai degi pirakhiba pautak natrangni yathang sing amata state lengak matam sana thabuk tok onthok pa ngam dan leiribasi leibaktibani central government state asida gi mitop sing numit kuntrani gi manung dama sak khangduknaba khanghalakhiba adu hojik leiriba PR lengak na thabuk onthok nabo hotna gadabani adubo PR lengak na thawrang asi thabuk to onthok nabo hotna bagi mami ubu phangdana leiri amaromdan state asigi MLA singi maikai digi central government gi pautak thabuk to onthok naba amadi apun bagi saktam da singna duna landara ki balam hen tu hen ba sing tak thokkina ba hotna bagi mahutta makhoida masel gi marakta lusingbu munnabagi phamban lan chathaduna leiri miyam gi mihut oiba legislature singna landara ki ba sing laksinaba amadi apun bagi saktam kaibe yaroi haibagi akanba lan thengi mahutta landara ki ba lamhen tu hen ba singi lusingba singadabani haiba demanda legislature amadi political party singi maraktagi solution ba singadabani haibagi khongjang changsilakiba adu masak khangdaba amadi apunbagi saktam kaikhibada karisu kaide khanbagi thawungni miyamgi punsi amadi apunbagi saktam da fana hena lumna loba haibasi lebaktibani amaromda lengakta yawo kuki kangluk ki MLA tarana lamhen tu henba singi khongjang da sawgatli haina lawthokpaga iroinana makoina yum thangnaba state singda chattuna makoigi phirep sawgatpina political lobby chathaba leptri adubu MLA tara asina tabale ngakta yawdaba MLA sing maramda amadi miyamgi punsi lantum ngaksenaba hot nabagi ona tainaba dalenga ki lusingba sinaba hot nabaromda thawai yawsinduna leibagi maram kariginu haibasi miyamgi langtaknaba wahang leiri lengakta yawba MLA sing amadi political party sing na lusingba sindoknaba pressure pibadagi lusingba resign tawkhibadagi PR lengak thamnokhraba matung popular government thamgadabani haibagi kholaw leiribasu miyamgi lengak semba ngamdana leiriba asi lebaktibani state asigi miyamna langi mesrang PR amasung ising isawgi wathok lanthok sing asigi serekta popular government semnaba hotnabaromda miyamgi isubu na thairaga punaba hotnabagi mami tadaba nate MLA sing na popular government semnaba hotnakiba asiga iroilana landara kiba sing laksinaba amadi central government illegal immigrants sing khandoknaba pirakhiba akaknaba matam adu thabuk to onthoknaba hotnapam thoktabra
पॉपुलर गवर्नमेंट सेमनबा होटनबदा थवाई यावबगुमना सेंट्रल गवर्नमेंट इलीगल इमिग्रेंट खंदोकनबा खंगहलखिबदा अदुदसु थबुकता उनथोकनबा होटनबदसु थवाई याव